Hayeng asi 33/11 kV Sangai Poro substation konba 11 kV gari feeder na mai piriba mafam singda numit yung bamatung pung amaga minute kontratagi hauraga pung mari foba Mei Phangdabagi Khudongchadaba Mayoknagani haina Manipur State Power Distribution Company Limited Mspdcl gi manager CSD1 Amarje Ningthaujam na khuyek piduna thadorok serol amana khangalakle serol asina makha taraduna hai Irai mamadi lamdong lampak hariba mafam asigi electric pole mayada hauriba u pambi singi masa sing kakkadaba madi regular school mayada zero repairing gi thabak paikhat kadaba maramna Mei Phangdabagi Khudongchadaba si Mayoknagani Khudongchadaba sigi damak miyamna warau bidunaba serol asina makha tari